ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯈꯔ ꯕꯣꯝ ꯇꯣꯞ ꯀꯥꯞꯄ ꯃꯩ ꯊꯥꯕ ꯃꯤꯁꯤ ꯃꯤꯅꯥ ꯐꯥꯎꯕ ꯌꯥꯎꯅ ꯇꯧꯈꯤꯕ ꯑꯣꯐꯤꯁꯀꯤ ꯖꯒꯥ ꯈꯔꯗ ꯇꯧꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯌꯨꯁꯦꯝꯒꯤ ꯑꯣꯐꯤꯁ ꯂꯝꯐꯦꯜ ꯄꯥꯠꯇ ꯂꯩꯕ ꯑꯦꯝꯁꯨꯒꯤ ꯊꯥꯡꯃꯩꯕꯟ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯀꯦꯝꯄꯁꯇ ꯂꯩꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ ꯑꯗꯨꯒ ꯑꯇꯩ ꯑꯇꯩꯗ ꯕꯣꯝ ꯀꯥꯞꯄ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯗꯣ ꯑꯩꯈꯣꯏ ꯕꯤꯡ ꯑꯦ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯐꯦꯁꯟ ꯄꯨꯝꯅꯃꯛꯇꯒꯤ ꯌꯥꯎꯔꯤꯕ ꯈꯔ ꯃꯔꯨꯑꯣꯏꯕ ꯑꯦꯜꯗꯔ ꯀꯥꯡꯕꯨꯅ ꯁꯥꯕ ꯇꯔꯥꯒꯤ ꯆꯩꯁꯨꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯊꯣꯛꯏ ꯃꯔꯝꯗꯤ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯥ 10 ꯁꯨꯒꯗꯧꯔꯕ ꯉꯁꯤ ꯐꯥꯎꯕꯗ ꯇꯪ ꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯂꯩꯕ ꯐꯪꯗꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯖꯥꯇꯤ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤꯁꯤ ꯃꯩꯇꯩ ꯑꯣꯏꯁꯅꯨ ꯀꯨꯀꯤ ꯑꯣꯏꯁꯅꯨ ꯅꯥꯒꯥ ꯑꯣꯏꯁꯅꯨ ꯄꯥꯡꯒꯜ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯅꯟ ꯃꯅꯤꯄꯨꯔꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯦꯄꯥꯂꯤ ꯒꯣꯔꯈꯥꯂꯤ ꯌꯥꯎꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯨꯂꯞꯁꯦ ꯖꯥꯇꯤ 34-35ꯁꯦ ꯃꯁꯤꯒꯤ ꯄꯨꯂꯞ ꯋꯥꯃꯤꯟꯅꯕ ꯇꯥꯟꯖꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤꯑꯕ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯇꯧꯕꯤꯐꯝ ꯊꯣꯛꯄ ꯇꯧꯕꯤꯗꯕ ꯅꯦꯒ꯭ꯂꯦꯛ ꯆꯥꯗꯨꯅ ꯂꯩꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯖꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯌꯥꯗꯗꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤꯁꯨ ꯈꯔ ꯁꯣꯠꯊꯅ ꯂꯩꯔꯤꯕ ꯆꯞ ꯆꯥꯕ ꯅꯨꯄꯥ ꯊꯣꯛꯅ ꯊꯕꯛ ꯇꯧꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯒꯃꯦꯟꯅ ꯇꯧꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯚꯥꯞ ꯇꯥꯟꯅꯗꯕ ꯈꯔꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯊꯣꯟꯖꯔꯤꯕ ꯑꯩꯈꯣꯏꯅ ꯀꯧꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯁꯦꯄꯔꯦꯇꯤꯁ ꯀꯨꯀꯤ ꯈꯔꯒ ꯂꯧꯇꯨꯅꯔꯒ ꯍꯧꯖꯤꯛꯇꯤ ꯀꯨꯀꯤ ꯏꯅꯣꯁꯦꯟ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯐꯥꯎꯕꯗ ꯀꯥꯡꯂꯝ ꯆꯦꯜꯍꯜꯂꯦꯔꯒ ꯑꯗꯨꯒꯨꯝꯕ ꯆꯠꯊꯔꯛꯄ ꯂꯥꯟ ꯋꯥꯔ ꯂꯥꯏꯛ ꯁꯤꯆꯨꯋꯦꯁꯟ ꯂꯥꯟꯃꯛꯅꯦ ꯍꯥꯏꯕ ꯌꯥꯏ ꯑꯁꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯒꯤ ꯃꯔꯛꯇ ꯆꯠꯊꯔꯛꯏꯕ ꯄꯣꯠꯁꯦ ꯃꯁꯤꯒꯤ ꯌꯥꯝꯅ ꯋꯥꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯪꯗꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯚꯥꯞ ꯇꯥꯟꯅꯗꯕꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯒꯤꯔꯥ ꯃꯗꯨ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯁꯤꯒꯨꯝꯕ ꯄꯣꯠ ꯑꯁꯦ ꯃꯁꯤ ꯊꯣꯛꯍꯟꯅꯤꯡꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯋꯥꯃꯤꯟꯅꯩ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯊꯣꯛꯏꯕ ꯀꯥꯡꯖꯦꯟꯅꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯤꯕꯅꯤ ꯑꯩꯈꯣꯏ ꯋꯥꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯤꯌꯥꯡ ꯌꯦꯡꯂꯤꯉꯩꯗ ꯇꯨꯝꯕꯥꯒꯤ ꯁꯦꯜ ꯇꯧꯕ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯄꯥꯎꯔꯧꯗꯣ ꯑꯗꯨꯃꯛ ꯊꯣꯛꯄꯗꯣ ꯃꯁꯤ ꯆꯨꯝꯗꯦ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯇꯁ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯁꯤ ꯀꯥꯏꯒꯗ꯭ꯔꯥ ꯀꯥꯏꯔꯣꯏꯗ꯭ꯔꯥ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯔꯨ ꯑꯣꯏꯅ ꯃꯦꯖꯣꯔꯤꯇꯤ ꯀꯝꯃꯨꯅꯤꯇꯤꯅꯤ ꯍꯥꯏꯔꯤꯕ ꯃꯤꯇꯩꯁꯦ ꯃꯨꯠꯈꯤꯒꯗꯧꯔꯤꯕ꯭ꯔꯥ ꯃꯨꯠꯈꯤꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯥꯝ ꯀꯟꯅ ꯋꯥꯍꯪ ꯍꯪꯅꯔꯤꯉꯩ ꯃꯔꯛꯁꯤꯗ ꯀꯔꯤꯒꯤꯅꯣꯕ ꯃꯤꯇꯩ ꯃꯨꯠꯄ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯄꯤꯛ ꯑꯄꯤꯛꯄ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯨꯠꯃꯤꯟꯅꯕꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯃꯔꯝꯗꯤ ꯃꯤꯇꯩ ꯏꯁ ꯗ ꯕꯤꯛ ꯕ꯭ꯔꯗꯔꯒꯤ ꯔꯣꯜ ꯂꯧꯔꯤꯕ ꯃꯤꯇꯩꯅ ꯃꯨꯠꯄ ꯍꯥꯏꯕꯁꯦ ꯁ꯭ꯃꯣꯂꯔ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯁꯦ ꯀꯔꯤ ꯑꯣꯏꯔꯨꯔꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯤꯇꯩ ꯍꯤꯡꯅꯕ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯥꯛꯄ ꯃꯤꯇꯩꯅ ꯍꯤꯡꯉꯒꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯤꯡꯃꯤ ꯇꯝꯃꯤ ꯄꯨꯝꯅꯃꯛ ꯀꯣꯟꯁꯤꯜꯂꯒ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯥꯟꯅꯒꯤꯒꯨꯝꯅ ꯂꯩꯅꯅꯕ ꯍꯣꯠꯅꯕ ꯍꯥꯟꯅꯒꯤ ꯅꯨꯡꯁꯤꯅꯗꯕꯗꯨ ꯅꯠꯇꯦꯀꯣ ꯅꯨꯡꯁꯤꯅꯔꯒ ꯂꯩꯅꯅꯕ ꯍꯣꯠꯅꯕꯒꯤ ꯇꯥꯟꯖꯥꯁꯤꯗ ꯁꯤꯒꯨꯝꯕꯒꯤ ꯕꯣꯝ ꯄꯣꯈꯥꯏꯕ ꯏꯚꯟ ꯑꯁꯤꯕ ꯑꯉꯥꯡ ꯑꯃ ꯀꯦꯅꯦꯗꯤ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯌꯥꯎꯕꯒꯤ ꯐꯥꯎꯕ ꯇꯥꯔꯦ ꯈꯕꯔꯒꯤ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯀꯅꯥꯅꯣ ꯀꯔꯝꯕ ꯀꯥꯡꯂꯨꯞꯅ ꯇꯧꯕꯅꯣ ꯀꯔꯤꯅ ꯇꯧꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯀꯨꯞꯄ ꯈꯪꯗꯦ ꯑꯁꯤꯒꯨꯝꯕꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯌꯨꯝ ꯃꯩ ꯆꯥꯛꯏꯉꯩꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯏꯆꯤꯜ ꯏꯅꯥꯎ ꯈꯠꯅꯗꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯥꯏꯔꯒ ꯂꯥꯟꯅꯁꯨ ꯂꯧꯕꯤꯒꯅꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯦꯟꯗꯕꯗꯣ ꯅꯄꯥꯒꯨꯝꯕꯅꯦ ꯑꯃꯒꯨꯝꯕ ꯃꯔꯨꯞꯀꯨꯝꯕꯅꯦ ꯍꯥꯏꯅ ꯈꯜꯂꯒ ꯅꯆꯤꯟ ꯏꯅꯥꯎꯅꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯁꯤꯒꯨꯝꯕꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯦꯡꯗꯅ
nahaki imung manunggidamakta yengdana leikaigidamakta yengdana huiba kana kanano tawriba kangbu punamaktane aikoina appeal tawjari yanadaba leiragasu wari sanaraga aikoina dialogue haidana oloja hairibse wari sanarerga nangna du lanbani aina du chummi aina du soigre nangna du chummi haibase masi sega maiga English ta hairga pros and cons asigi pod asida taisinnabiyu aduga ibon asigumba mayamse matungda amuk Hanna di tawiragano haibase on behalf of Taragi Cheisu being a chairman amu oina loinana senior citizen amu oinasu mayamda aina apelasi tawjaningi ngasi committee haibasi koi identity mut ka dugi mong leibasiga laibak thidna ngarang mina pamnadaba akoni yamna nuaitaba mipum puramuna nuaitaba mipum puram mipaina leiringi matam siga akoi masen ge manungda wakhan tanataba gyan tanataba paw hodong na banara karigino dudi khangde adubu thokriba Thoudok mayam mathang mathang naina thokriba du yamna nuaite Manipur da lebiriba look punamak civil society organizations ngarang nahante ai Manipur gi mapanda amadi Manipur gi manung dasu ai mafam tarik nipan chacharubada Manipur da thoiba Thoudok mayam singsi khanbada meti mayam na mafam da Assam gi district kharagi mioi sing amadi jiribam digi mayam nenguda hangi base makoina akoidigi hen makoina wai makoina khalli Manipur imaleba khaibase maliam deliba meti punamakki lai leipaki mioi ngaktani makhoisu yamna mathoi nuaitan yam lehugde aina sum tajarakpada Manipur da thoiba akhoi siga lalhuba group khangde students group khangde civil society khangde ama heta amadi ani thokpa ani digi mari thokpa se Assam dasu Tripura su nongalagi heta thoi manam nimkhoi karisu khangde madamu Manipur taw purmase apha purmaksidi khar thengni jowi aduga akaiba thabak yam aruba amana amama phunaba chainaba civil society organization shemba khotpagidi nongalagi heta moi form torumi base kaubigenu satragi group tas anihum thoi meghaloi dase ne chaluba tanjata thamani mamangda satragi group anihum thori ati mafam su thori asiguma sabak se Manipur da mayam civil society amadi students organization youth organization imaibn gi pandaliba civil society punamakna masi punamuse yarim gandhi matang se tohonbiba yade maramdi akhoi asonna punamase kanaguma mioi singna mapandigi leiba lamsi yelhomi nattaba singsina chathoke chasange haidana shurja grahan tobuduna solar eclipse tawna chathoreiba se masi akhoi mot manabam thoi haji matang da amana tawgrabasu masi amana mangangna akhoi ngangnabagi yamna masi mathok tai waru bibijati thoki thokre masi matung namu thopinataba thoktanaba haidana ni khut lonjena mayam da luppunamak civil society punamak amadi samaj seva punamak ahalman punamak satra satri government ge professional punamak ama punak Manipuri punamak tangdu leitana Manipur se hana kannanaba Manipur haiba meti mutkadori base mutpasunga yadi masi hana kallaga adi matungda hoi mai janadabado ing tapna tangdu leitana khanaraga masi gi rijol masi ayabam purpai tamakta mayam honaminasi shabiganu pungning phadabiu akhoni khutlon akhoni han namoine chehi marpuna thoi shuraba adom Manipur dige kaya hendri ai Manipur ge lu sand ai mete ge lup kaya murum all India ge state kun mapan ai puramani akhoi matam le chehi ter nipan pobuta shuma thomde schedule tribe ki ayak na hawramani akhoi na sipuna magse khoi lon mayam aphopuna mase akhoi shagut minasi jara chaminasi akhoi chairman sab na takpi gi sumaina ai sumak pen rules tawjeri ina mayam musu khramjeri amna masi amuk khana to bidanaba haina ina mayam du khulron khramju musu lon matang se ga ilojere